Puto Kondi News teman-teman bang Welada Source jadi ikut cerita Mata-mata di Oida Dari Oida Ipau Sing Tatu Tengah Ahan pauda Facebook Karan taruba na ama polis na fare. All Manipur Muslim Student Organization na ngasi SP Infal East the file tarukiba campaign report amagi matung ina polis na case ama lokal laga. Social media gi luwang punsi bahay na mington ba Facebook ta. Tal umasyal gi marakta nuksi handa na ba honor mani haiba nongpok hayrok maring likay digi M mangaw LH napik jahi kunga matoy ko ba na ama fare hari. Maha case asigi matung ina marilay na ba magistrate ki mamanga putok laga chaba legal action lakot na ba tabuk pakali hari. Christmas may mayata communalism gi taong chathakre ato palaipak laiba Hindu singi matukta communal oiba taong chathaki haiduna laipa asida laiba group kiana pen da fonggok lajuna India da communalism gi taong leptana chathaba hegalakli Christmas kumai gi mangoina amasung kumai asi mafung fana pangthoklingai da Assam Kerala Madhya Pradesh Chhattisgarh singba India gi mafung kiada right wing group gi mioi kiana laipa asi Hindu singi laipangi Christmas kumai pangthokpa yaro haibna chingba wahi kya phongdok pagaloina Christmas ki damak sem sariba decoration amadi polam kya akai toi thohantre Chhattisgarh gi Raipur da masak maming khangdaba mioi kiana laining onthokpagi mingda Christmas numita ban kaukibagalena Raipur gi Magneto Mall da Christmas gi decoration kya akai toy thokanki Odisha gi lambi mapan amada Rajasthan gi lakpa naha amana Christmas no mari lena Santa Claus gi tupi amasung firal yonbada pro Hindu oiba nupa amana gari dagi kumtharaklaga masi Hindu gi leipangni Christian singi polam yonba yaroi yolabasu Ganesh gi natragana Hindu laining gi polam sing yongdabani haina ihan khan khre hari Assam gi Lalbari district laiba Santa Mary's School da Christmas ko mari lena mairoi singna decoration tawduna harau tayamba pongtokpada Biswa Hindu Parishad Bajra dalgi member singna changslaktuna decoration gi polam sing amasung school gi polam sing amang ata thokan kibaglena miyob sing aduna Joy Sri Ram haiba slogan sing lauduna school gi authority da Kristan kumai pangtokpa yaroi haina chekinwa thamlakli Kerala gi Palaghat district da Christmas kumai ga mari lena angang singa yumthong kudingi changduna isai sakpada Asrivan Ras Koba Mio Amana attack Tarki police na Pongo Kibada Togo Adu RSS Yamakan Bamafum Amada Topani Asrivan Ras na Angang Singi Ben Set Amadi Atopa Polam Singsu Tugaiki Hari Amoromda Keralagi BJP district President Oiba Anjura Governor Mid Udi Banupi Amada Parigi Damakta Christian Singi Marakta Pikibat Nupi Macha Ama Usilakibano Haina Kondati na Ngang Bagi video Amasu Barel Orakre Hari Amoromda Kabi Chinese Go Back Haiba Kolauna Kininga Uba Wakalon Jelly Habidu Taksere Gogoy Assam ki Kavi Anglo district ta tokliba iranga mari lena mioi group kharana khongjang chakchinbada Kavi Anglo gi yalho group singbu Chinese ni haina kholaw larduna Kavi Chinese go back haiba wapong kya thamkibadu Assam ki Congress MP Gaurav Gogoina akanba mong di yaning da phongdo kibaglena masingbu wapom singasina mioi singasigi wakalon da kininga ebo wakal kya yaure haibadu takchare haina phongdokre Gaurav Gogoina hai Chinese ka tangdamnatuna phongdo kiba wapom sing asi achuki matik ikai khumnadaba amasung India gi valuation singbu manghan takhanba wapom singni Nakal animakna fatana duna tangtu laita ba hanjilakna ba honari basida communal oiba thok sagalakpa yaba wapom phongdokpana makhatana kaipung tahan badanatana na chauna irang tholakpa yai Assam khaktanatana India haiba laipa asi diversity amasung khenabasing theidokuna thamdaga aikoi punna hingminaba haiba wakalon asidagi pangal loduna tawtok chabaglona leiba laipakni kunai asibu kaipung tahan gadaba amasung kunai asigi yumbibu mapangal sothan gadaba thok sing asi yeksinba pai haina phongdorkli North Korea gi Kim Jong Un na factory singda missile yamna sana ba yathang pikre North Korea gi luchingba Kim Jong Un na mathang chahi digi hoduna missile masing hena sana ba kuchukulai sana factory singda akan ba yathang pikre haina state media directly tahi asida Pyongyang na singthaningai oiba missile trying tawagi thabak sing hengalak pagalona na United States amasung South Korea bu singna ba ngamna bagi damak laipa adigi oina ahen ba kuchukulai sing masing yamna sana bagi thawrang asi lakolak kibani hairi Kim Jong Un na mahaki official singa kuchukulai singi Kuchukulai sabam singda yangsing khongchat kibaglena na mathang chahi dagi hoduna laipa adu laiba kulai sab factory singda missile yauna ate atopa langi machak sing masing hena sana na poktak pikibani missile amasung langi kuchukulai sing sabagi khongthang asi humang choksinba yamnamak maru oi haina Kim Jong Un na phongdo kibaglena na region asina lal mayak na ba yabagi oitopa laibana kuchukulai masing yamna sabagi khongthang asi lakona ba factory singda yathang pikibani mapang oina chaminariba Russia na su North Korea da khulai hena sana gi damak silgi mateng pibadana military technology jinjak amasung energy sing piduna lakli video asibu pawtumbada soiki lankiba yaw basung akpi gani amadi sine asibu subscribe tobi damukta thagapa phongdoksari tung koina miyami siba tabung ngamba ojage